ꯐꯧꯕꯩ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯗ ꯆꯠꯊꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯡꯅꯕ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯅꯤ ꯀꯨꯝ ꯑꯃꯒꯤ ꯆꯥꯅꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯧ ꯈꯥꯎꯔꯒ ꯂꯧꯕꯨꯛꯇ ꯄꯩꯗꯨꯅ ꯊꯝꯕ ꯐꯧꯕꯩ ꯃꯩ ꯊꯥꯔꯤꯕꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 13ꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯄꯩꯗꯨꯅ ꯊꯝꯕ ꯐꯧꯕꯩ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯍꯋꯥꯐꯝꯗ ꯇꯥꯔꯕ ꯅꯝꯔꯥꯝ ꯅꯤꯡꯉꯣꯜ ꯀꯌꯦꯟ ꯄꯥꯏꯕꯝ ꯑꯣꯡꯕꯤ ꯈꯣꯃꯩꯒꯤ ꯃꯐꯝꯗ LMGꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 10,000ꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯐꯧꯕꯩ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯠꯇꯅ ꯊꯣꯛꯂꯤ LMGꯅꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ LMGꯅ ꯑꯥꯄꯤꯜ ꯇꯧꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯇꯧꯍꯩꯗꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯀꯌꯥ ꯊꯣꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯧꯐꯝꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯐꯧꯕꯩꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯑꯣꯏꯅ ꯑꯍꯤꯡ ꯌꯥꯔꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯀꯗꯧꯔꯦ ꯃꯁꯤꯃꯛ ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯝ ꯑꯃꯒꯤ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯄꯥꯟꯈꯤꯕ ꯂꯧ ꯌꯩꯔꯝꯗꯥꯏꯗ ꯑꯃꯗꯤ ꯐꯧ ꯂꯣꯛꯂꯝꯗꯥꯏꯗ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯈꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯂꯕꯁꯤꯕꯨ ꯑꯩꯒ ꯀꯅꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯑꯃꯠꯇꯁꯨ ꯏꯈꯥꯡꯒꯤ ꯑꯉꯥꯡꯁꯨ ꯂꯩꯇꯦ ꯏꯊꯛꯀꯤ ꯑꯍꯟꯁꯨ ꯂꯩꯇꯦ ꯏꯃꯥꯟꯅꯕꯁꯨ ꯂꯩꯇꯦ ꯀꯨꯏꯅ ꯆꯍꯤ 10 ꯍꯦꯟꯅ ꯎꯔꯛꯄꯁꯦ ꯉꯁꯤꯒꯨꯝꯕ ꯁꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇꯁꯨ ꯊꯣꯛꯇꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯥꯟꯈꯤꯕ ꯀꯩꯗꯧꯈꯤꯕ ꯉꯥꯡꯈꯤꯕ ꯀꯅꯥꯝꯇꯁꯨ ꯂꯩꯅꯈꯤꯗꯦ ꯑꯗꯨꯒ ngasi tawriba thawdokhiu karino chibu aibu hojiksi lainan sajik ekoi lamchang somdai lakpada phaubaisi thousands leiri aduna yaragadi ekoi yum yogotabagi ekoi noni ngairaba pungja khara tang ngairaba ekoi phaubai jinje yaragadi ahing lepiu ekoi som atop atopdadi phaubaisi amata bu painade phaubaisi mai thabanina maram aduna yaragadi hojik phaubai pairiba mayamse masi ꯑꯩꯈꯣꯏ ꯐꯠꯇꯕ ꯁꯃꯥꯖꯅꯥꯛꯇ ꯑꯁꯤꯒꯨꯝꯕ ꯂꯩꯕ ꯂꯧꯃꯤꯁꯤꯡꯕꯨ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯈꯟꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯍꯟꯗꯛꯁꯦ ꯊꯥꯗꯕ ꯑꯣꯏꯁꯅꯨꯅ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯖꯩꯕ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯧ ꯂꯧꯔꯥꯛ ꯑꯃꯒꯤ ꯐꯧꯕꯩ ꯃꯩ ꯊꯥꯔꯦꯅ ꯌꯥꯝꯅ ꯀꯞꯄ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯑꯗꯨꯒꯨꯝꯕ ꯏꯔꯟ ꯆꯠꯄ ꯚꯤꯗꯤꯑꯣ ꯑꯃ ꯎꯕꯗꯒꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞꯀꯤ ꯇꯤꯝ ꯑꯁꯤꯅ ꯂꯥꯛꯆꯔꯒ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞꯀꯤ ꯖꯦꯅꯔꯦꯜ ꯐꯟꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯑꯩꯈꯣꯏ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯆꯨꯝꯃꯤ ꯂꯨꯄꯥ 10,000ꯁꯦ ꯂꯧ ꯂꯧꯔꯥꯛ ꯇꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯝꯅꯔꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯧꯗꯝꯕꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯁꯥꯟ ꯇꯧꯔꯒ ꯂꯧ ꯎꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯒꯗꯤ ꯂꯧꯄꯨꯁꯤꯡꯁꯤꯅꯁꯨ ꯌꯥꯔꯒꯗꯤ ꯃꯁꯤꯃꯗꯤ ꯃꯥꯞ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯄꯩꯁꯥ ꯀꯌꯥ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯦꯛ ꯂꯧꯍꯣꯟ ꯍꯨꯟꯅꯕꯒꯤ ꯍꯣꯠꯅꯕꯗꯩꯅ ꯈꯥꯎꯕꯐꯥꯎꯒꯤ ꯄꯩꯕꯐꯥꯎꯒꯤ ꯄꯩꯁꯥꯁꯦ ꯀꯌꯥ ꯆꯪꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝꯗ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯑꯗꯨꯃꯛ ꯂꯥꯎꯔ ꯂꯥꯛꯏ ꯃꯔꯝꯗꯤ ꯐꯧꯕꯩꯁꯤꯒꯤꯗ ꯑꯩꯈꯣꯏ ꯑꯍꯤꯡ ꯂꯦꯞꯄꯒꯤ ꯆꯠꯅꯕꯤ ꯂꯩꯁꯤ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯅꯦꯛꯑꯒ ꯑꯣꯏꯔꯁꯨ ꯊꯝꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯐꯠꯇꯕ ꯃꯤ ꯀꯌꯥ ꯌꯥꯎꯔꯛꯄꯗꯒꯤ ꯐꯧꯕꯩꯁꯤꯡꯁꯦ ꯄꯨꯡꯖꯤꯡ ꯈꯔꯗ ꯑꯩꯈꯣꯏ ꯇꯥꯡꯒꯣꯏ ꯑꯣꯟꯕꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯏ ꯂꯣꯅ ꯇꯤꯡꯈ꯭ꯔꯕ ꯂꯥꯂꯧꯕꯂꯨꯞ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯑꯦꯛꯇꯤꯚ ꯀꯥꯗꯔ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯁꯅꯨꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ ꯄꯨꯈ꯭ꯔꯝꯕꯝ ꯗꯥꯏꯃꯟ ꯁꯤꯡ ꯆꯍꯤ 39 ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯑꯦꯛꯇꯤꯚ ꯀꯥꯗꯔ ꯑꯁꯤ ꯉꯔꯥꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯇꯦꯔꯥ ꯎꯔꯛ ꯀ꯭ꯔꯣꯁꯤꯡ ꯆꯦꯛ ꯄꯣꯏꯟꯠ ꯃꯅꯥꯛꯇꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯃꯍꯥꯛ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯗꯨꯀꯥꯟꯗꯥꯔꯁꯤꯡ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ